ngasimak malay masigi mafam kaya amada yamna chawba lanfam kaya ama tingnari matam asimaktada revolutionary movement ama oina malay masigi mafam kaya amada nahasingna maru oina lit tawdana miyoi kaya ama thoraktuna layriba chanarakliba matam kuireba ariba system asibu pamdaba anawba amakhalgi oiba awonba ama pambagi oiba ihou kaya amasu lepa lektena sangsilakli masigumlaba mayam mara asida hausi Indian subcontinent gi oina yamna chawba yengnaba amasu oiduna lagliba India amasu Pakistan hairiba country ni sigi manungda hausi layriba protest ani gi oiba wafamsing punna miyeng tabinasi yananbada India gi oida fazaba wafamsingi manungda ama oiriba tourist kaya ama aduki matik yamna attract tawriba Ladakh haiba Union Territory ama onthok pikraba mafam asida lakliba achawba ihou aduki matik yamna tamtiba balance yawba ihou ama oirakpadagi hairiba irang aduda miyoi kaya ama laikidabagi oiba wafamsingsu thokli maduda sunattana kaya amana makhong makhul sokpadagi soinaiduna laibigi oiba fibamdasu lakli malay masigi oina largest democracy ni hairiba country asigi oiba lengaki maikeidigi masigumlawi irang asi lakpa matamda namthanabgidamakta malay masidaki kaktattuna thambagi oiba aikoi swaidasu adumak tawba internet suspend tawbagi oiba khongthang mayek sengna laukatkre matang asida ihou asibu maru oina luchingduna lairiba miyoising asibu target tawduna ningthijaraba world gi largest democracy ni hairiba constitution asida semdoklaba law kaya ama pansinduna court of fawba puthoktaduna thamba yaba ek kaya amada hojik fajinduna thamnakre miyoi kaya amagi maikeidigi Ladakh oiba ihou asi atopa mafamda lakliba revolutionary movement amagumna changsilakliba ihou genji singi oiba mihou ni hainasu adumak phongdoknari lengaki maikeidigina mafam ama hekta karigumba issue ama natragna protest ama lakpa matamda adumak piba pakum Ladakh asisu congress na tawbani mamangi fattaba sarkar congress party gi maikeidigi hauzik lairiba lenga asibu inthunabagi miyamda irang honbani haibigi oiba pakumsi adumak phongdoknari amabu oigira ihou houba lakliba miyusing adugi maikeidigi BJP hairiba India gi ruling party asidi yaningdabagi oiba mek sengba mami uba fangli Ladakh oina lakiba yamna chawba ihou aduda BJP gi oiba office mai chakpagi oiba video sing social media da yamna kana chaithoknaki issue asigi matangda miyoi kaya amagi maikeidigi magi oiba opinions sing adamuk phongdokna lagliba protest asigi oiba samlapa background yengminasi India gi aduki mati yamna ningthijaraba mafam ama oiriba Himalayan range da lairiba Ladakh hairiba mafam asi ngasi central government Delhi gi maikeidigi directly control toba union territory ama oina lairiba mafam ama kagni matam kuinadigi Ladakh hairiba mafam asida lairiba miyoshingi maikeidigi nauno oirakliba fibam asina maram oiduna Ladakh gi oina lairiba mainland India gi oina lairiba miyosing asiga sakchu manadaba chaba thakba culture manadaba miyosing asigi oiba culture sing asi nongma gi oina mangsilakli masida sunattana Ladakh hairiba chingpak turentara thallaba ningthijaraba mafam asigi oiba resourcing asibu kannuna thamaugnabagi damakta masigi oiba climate amasung nature gi oina lairiba environment asibu kaithadanabagi damakta Ladakh miyoi kya amagi maikeidi honaduna lakli maru oina makoina phongdokliba asi India gi constitution gi oina supiriba federal sector asi ngakbu oina India gi state atopada lairi mafamsing asidasu chanariba adugumna chap manaba mong amakhakta makoigi oinasu Ladakh miyoi singi oiba wakalon khangadaba makoina khanjaba miyoi singna lengakpa yanabagi damakta makoigi oiba statehood ama pibibaga loinana Indian constitution gi lairiba 6th schedule asigi manungda lehenduna mafam asibu ngak senduna lainabagi damakta yamna kanba demand sing laki hairiba demand asi adukimati yamna kuire adubu lengaki maikeidi ngasi fawba adumak tabi dabadagi Khongjang kaya ama changsinduna laki aduga hairiba khongjang sing asi maru oina luchinglibasina sonam wangsik hairiba India gi oina aduki matik yamna tanglaba scientist innovator engineer amasung miyamgi thabak tawriba philanthropist oiriba miyoi asigi maikeidigi maru oiba role lawduna ngasi fawba lakli aduga yamna violent oiba protest ama thoraklaba matamda India sin matungna wawa launa phongdoknariba asi hadakisina ahanba nate Ladakh oina lairiba miyosing asigi oiba demand asiga loinana ihou changsilaglibasi aduki matik yamna kuire ngasi fawbada aduki matik yamba madam asida non-violent oiba moong amakhakta adumak protest tawduna laki Ladakh tagi Delhi tana khongna fawba lakpagi oiba protesting laiki hairiba sing adu kanamatana tabikide amasung kanamatana ufikide adubu ngasi achauba violence ama thoklaklaba matungda mishi mina yawruba matam asida Ladakh oiba wafam asi
Ngasidi India sin matungna media house kaya amagi maikedi cover tawnari social media da kaya amana discuss tawnari. Ngasi somnong wangsud hairiba sangnaiba miyoy asina lengaki maikedi ki sangsilakliba protest asida yamna violent oiba face ama lakraba matungda anti-national oire mahak asi Pakistan support tawi haibagi oiba wahauda mahakna chalairiba NGO gi oiba license kakthatpada nattana mahak masa phaduna hauzik kadaida leiribano haibadu khangdaba moong amada leiri. Handak sona mawangsu phaaबगी ओइबा matang asida India hairiba country asigi oiba democracy asi losilakle haibagi oiba wafam asi mayak senglakle haiduna phungdoknaba kaya ama yawnari thaudo asigi matangda khang hairaba miyoi kya amagi maikeidi ki magi oiba opinion sing adamuk phungdoknari fake kya ama putoktuna chummi lali anti national oide haibagi oiba wafam kya ama nainaduna magi oiba opinion sing phungdoknari adom nasu hena loinabak yenglamlagani maram aduna hairiba topic adudidi mayam loinamak khanglabani makha chathararoisi hauji lakliba protest asida aikoina India gi oina lakliba train amaka uwa fangli madu amuk yingbinasi ngasi India hairiba malem asigi khwaidigi yamna chawba largest democracy ni hairiba country asigi oiba constitution asidasu anau rule kaya ama porakre criminal sing fabi oiba action asidasu nahunan onthokpa kaya ama lakre hauji oina lakliba train asida lengak paiduna leiriba kangmusing asigi mathakta chaiba protest chatabasing asi yamna thuna hektama anti-national oiganbagi oiba social media dabu oigera news channel singdabu oigera yamna chawba chanabi amakak lakli mathangdana India hairiba country asigi oiba constitution asi amata oijaduna citizen khudingmak cham manaba right lei haina phongjuk chaba taragasu ngamkhai oiba atopa country ga boundary oiba mafamsing asida leiba state sing maru oina mainland India ga sakchu manadaba lon manadaba kangusing asina leiriba mafamsing asi ayamba matamda irang thokanba oigali masigi oina maru oiba maram asi hairiba mafam asi matam kuinadi adamak yengsindana ngamkhai ngaknabagi oiba moong amakhakta adamak lawsinduna thambagi moongda lakhi hauji oina lakriba protest asida online gi oina leiriba platform sing asida miyo kyamagi maikeri gi magi oiba opinion sing phongdoknari makoising adugi manungda yamna common oiba wafam khara aikoina adamak uba fangli madudi Ladakh hairiba mafam asi statehood pidabana fagani masigumlaba sensitive oiba bordering states sing asidi central government ki maikei gi paisinduna center na rule tawba asina khwaidigi fai haiba opinion asi adukki matik yamna taaba fangani makoina he haigalibasi masigumlaba mafamsing asida makoigi oiba tonganba lenga ama semanba taragadi anti national oiba thabak tawgali haiba wafam asini masi tabadudi yamna nungairamba yai makoi maselgi oinadi adu matang asida makoina phongdogliba wafam asi masigumlaba state asida leiriba miyosing asi aikoidigi hanthaba miyosing ni makoidi phangfam tokpa right adu phangdabasu yai haiduna hanthana yenglibani haibasi kaubigenu maramdi India hairiba country asigi oina leiriba constitution asu piriba federal structure gi oiba right asida state kya amana punsinduna sariba India hairiba country asida magi oiba state gi oiba representation adu bukakhatpa gi oiba wafam ni hauji putoklibasi mathangsin hauji Pakistan hairiba yumthangnariba country asigi oina India gi maikeri India gi ni aduga Pakistan gi ni hairiba aduga hauji India gi oiba tamda oiragana Pakistan occupied Kashmir hairiba mafam asida aduki matik yamna chawba Pakistan lainga ki mathakta achawba protest amakhak lakli hairiba iho asibusu namthanabgidamakta India gi site tawriba asiga chamana na hauji internet service ban tawsinkre Pakistan gi oina leiriba iho asida security forcing gi mathakta akanba mawongi oiba protesting chathaba mokoita attack tawbugi oiba wafam kiyamasu aikuna adamak taba fangli hauji Pakistan hairiba country asigi oina leiriba lenga ki maikei gisu makoigi oina leiriba province mafams kayasing asida manadaba miyangginge haibagi oiba wow amasung POK gi oina leiriba region sing asida reservation gi oina lenga ki maikei gi thamliba reservation gi oiba system asibu yaningdaba ki mayokta lakliba achauba iho asida Pakistan lenga ki maikei gisu akanba forces na duna miyamsing adibu crackdown tawnogi damakta honabada misimina gi oiba wafamsu adamak phongdoknari iho ani asida yamna manaba point khara haijage madudi hauji Pakistan lenga ki maikei gi POK gi oina leiri mafamsing asida lakliba iho asi maram kyamadagi miyo kyamna pendaduna lakpa ihoni hainadi laklibani tawbatabu lenga ki maikei di atopa foreign country maruina India da point tawtuna makoina hawanbani haibagi oiba wafam asi phongdokli aduga hauji India hairiba country asigi maikei gi phongdoklibasina POK gi oiba region asida lakliba iho asi Pakistan lenga asibu yaningdabadagi miyam gi oiba pendaba kholauni haiba wafam asini aduga amuk nakala moromda hauji Ladakh ki oina sathariba protest asida amuk India lenga ki maikei gi phongdokliba asi opposition gi oiba wafam su phongdokli aduga maruina geopolitics gi oiba angle asi pusinduna Pakistan amasung leiriba atopa China na chingba country sing asigi maikei gi khut thinjinduna hawanba ihoni haiba wafam asini aduga masigi oiba protest asigi matangda Pakistan lenga ki maikei gi amuk phongdorakadoriba asina
ꯍꯧꯔꯤꯕ ꯏꯍꯧ ꯑꯁꯤ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯁꯤꯇꯤꯖꯦꯟ ꯑꯁꯤꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕꯗꯒꯤ ꯍꯧꯔꯛꯄ ꯏꯍꯧꯅꯤ, ꯃꯗꯨꯗ ꯑꯀꯟꯕ ꯐꯣꯔꯁ ꯁꯤꯖꯤꯟꯅꯗꯨꯅ ꯗꯦꯃꯣꯀ꯭ꯔꯦꯁꯤꯒꯤ ꯑꯣꯏꯕ ꯏꯊꯤꯛꯁ ꯑꯗꯨ ꯃꯥꯡꯍꯟꯗꯨꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯚꯥꯏꯑꯣꯂꯦꯠ ꯇꯧꯗꯨꯅ ꯅꯝꯊꯕꯤꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯃꯨꯛ ꯄꯨꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯏꯁꯨ ꯑꯅꯤ ꯑꯁꯤꯗ ꯌꯥꯝꯅ ꯃꯥꯟꯅꯕ ꯄꯦꯇꯔꯟ ꯈꯔ ꯎꯕ ꯐꯪꯂꯝꯂꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯆꯧꯕ ꯏꯍꯧ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯔꯦꯟ ꯍꯦꯟ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯐꯣꯡꯗꯣꯛꯂꯝꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯃꯤ, ꯐꯣꯔꯦꯟꯒꯤ ꯑꯣꯏꯕ ꯏꯟꯚꯣꯜꯃꯦꯟ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯌꯥꯎꯏ, ꯑꯗꯨꯒ ꯏꯍꯧ ꯍꯧꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯍꯧꯔꯤꯕ ꯏꯍꯧ ꯑꯗꯨꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯁꯤꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯨꯝꯃꯤ, ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯥꯜꯂꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯈꯟꯊꯕꯒꯤ ꯑꯣꯏꯕ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯃꯤꯟꯅꯁꯤ꯫